Aigi imalebak, aigi ipurup, aigi kanglaipak asina ngasi mamitagi mapita dana akoina laifam safam tumfam khangdadana ngayok japuda phaba nga hatana akoibu manghanbiraba matam asida ai Manipur gi asawani haidana laibagi kari mathau tarige makoigi thongjinda akoina ngasi sangjariba laijariba akoigi kholaw mayamse ngasi gi sarkar tabiyu Anitugi, ngasi bawta makoigi kanana hatkhiba kamai tawno haibudo ngasi bawta langala jin kainta khangba ngamja ngamdi Manipur sante Manipur sante no Manipur NRC Manipur NRC ngasi akoina satsariba rally asi khanga part 1 and 2 gi maira paibi sing ngaktani ko akoina yumthong khudingda lairiba angang singdagi horaga yumda lairiba ima iben sing amata akoi khak hoba laitana akoi ge rally asida saruk ya thokjare ibani akoina ngasi rally asi sasabagi maramdi 23 May dagi haurakliba lana sina aikoigi Manipur asida tangdu leitadana ngasi phawada aikoina itha nungdagi isabu sumduna thamjariba isabu hatpiba aikoigi right pibiu haidana CRPF battalion laiba mafam sing aduda aikoina aikoi noi lairaga aikoigi praja miyam ngakpine hairaga karigidamaktena nakoina akoibu ngakpidabano haidana aikoigi laijariba thona ningjen sauraba khangba ngamdraba mama oibi mapa oiba mabung mokpa mayam masina mihat minai asi mathang chatharakpodagi haibi ihawasi hat sasaba matamda aikoigi samjaraba ibung ikbasingbo aikoina makoina mihathina hatopiba masigi maram ase akoi thamoi songna yajaningde aduga Manipur da lairiba aikoigi angam mathau thamnai phamthon naiba singse ngasi aikoigi lairiba praja miyam singse laitaragadi aikoigi Manipur se laitaragadi makoina nga hojik Poliba saukri haujik pairiba phamsingse laikidara maramaduna hairiba angam mathau singgi mafamda akoina haijaningbadi mara laitraba isa singado mihatina hatokhibado haliba mihat pasingdo puthokpiduna miyam mamangda dandi pibiu loinana Manipur da NRC chana hanbiu aduga Manipur da census tawbusu NRC tawdaraga census tawbiganu haiduna aikoina ngasi gi ihawasi sagasabani aduna phamnai phamthon singna ngasi phamkondana laibagi mathau tadare laibakna aigi ima laibak aigi irap ipurup aigi kanglaipak asina ngasi mamitagi mapita dana aikoina laifam safam tumfam khangdadana ngayok japuda phaba nga habagom hatana akoibu manghanbiraba matam asida ai Manipur gi asawani haidana laibagi kari mathau tarige makoigi thongjinda aikoina ngasi sangjariba laijariba aikoigi kholaw mayamse ngasi gi sarkar tabiyu aikoigi sarkar se aikoigi kholaw je tadaba matamdadi aikoigi ngasi gi sarkar asina laiba yaroi maramaduna akoina sasariba rili asiga mari lainana akoina hairiba ngasi gi sing asi kholaw se tabiyu maramaduna phamnai phamthonju sauki konbigano aikoigi awabase muthatpiyo Manipur da sa iba maisi kanbiyo haina aikoina press ki thongda haijari